ꯂꯩꯇ꯭ꯔꯤꯉꯩꯗ ꯂꯥꯏ ꯍꯔꯥꯎꯕꯗ ꯏꯀꯧꯕ ꯍꯥꯏꯗꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯅ ꯇꯧꯔꯝꯒꯦ ꯍꯥꯏ ꯍꯟꯗꯛ ꯂꯩꯊꯧ ꯁꯅꯥꯃꯍꯤꯗ ꯊꯥ ꯃꯈꯥꯏ ꯑꯃ ꯋꯥꯔꯛꯁꯣꯞ ꯇꯧꯕꯗ ꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯉꯥꯡꯁꯤꯡ ꯐꯖꯩ ꯈꯪꯗꯕ ꯑꯣꯖꯥꯗꯨꯅꯁꯨ ꯊꯤꯔꯒ ꯈꯪꯕ ꯉꯝꯃꯤ ꯍꯥꯟꯅ ꯈꯪꯉꯝꯕ ꯑꯣꯖꯥꯗꯨꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯆꯐꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯆꯐꯨꯅ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯍꯥꯏ ꯑꯩ ꯆꯐꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯆꯐꯨꯅ ꯏꯀꯧꯔꯝꯃꯤ ꯍꯛꯆꯥꯡ ꯁꯥꯒꯠꯂꯝꯃꯤ ꯄꯤꯕ ꯑꯅꯤꯒꯤ ꯍꯛꯆꯥꯡꯅꯤ ꯁꯥꯒꯠꯂꯤꯁꯤ ꯃꯇꯥꯡꯁꯤꯗ ꯃꯣꯏꯅ ꯉꯥꯏ ꯉꯛꯐꯝ ꯂꯩꯇꯦ ꯆꯐꯨ ꯃꯈꯜ ꯀꯌꯥ ꯁꯨꯏ ꯅꯝꯕꯔ 1 ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯤ ꯑꯍꯤꯡꯕ ꯆꯐꯨ ꯍꯥꯏꯕ ꯑꯃ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄ ꯃꯩ ꯆꯪꯂꯕ ꯆꯐꯨ ꯀꯣꯛ ꯀꯥꯏꯒꯟꯗꯕ ꯑꯃ ꯂꯥꯏ ꯑꯔꯨꯕ ꯊꯕꯛ ꯇꯧꯕ ꯃꯇꯥꯡ ꯂꯥꯛꯄꯗꯗꯤ ꯆꯐꯨ ꯑꯍꯤꯡꯕ ꯍꯥꯏ ꯑꯗꯨꯅ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯁꯥꯈꯤꯕ ꯆꯐꯨꯗꯨ ꯑꯍꯤꯡꯕꯅꯤ ꯃꯗꯨꯅ ꯇꯧꯔꯝꯃꯤ ꯃꯇꯨꯡ ꯏꯟꯗꯅ ꯃꯩ ꯏꯛꯄ ꯀꯥꯏꯒꯟꯗꯕ ꯆꯐꯨꯁꯤꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏ ꯁꯤꯃꯒ ꯇꯣꯞꯅ ꯊꯝꯖꯔꯝꯃꯒꯦ ꯑꯗꯨꯝꯂꯕ ꯃꯁꯛ ꯑꯗꯣ ꯍꯌꯦꯡ ꯂꯩꯍꯧꯅꯕꯒꯤꯗꯃꯛ ꯄꯔꯦꯝ ꯃꯃꯥꯒꯤ ꯄꯤꯕꯨꯡꯅꯨꯡꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯇꯝꯗ ꯅꯥꯎꯌꯣꯝ ꯑꯃ ꯌꯥꯎꯒꯅꯤ ꯅꯥꯎꯌꯣꯝꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯌꯥꯎꯋꯥ ꯏꯁꯤꯡꯗꯨꯗ ꯇꯥꯏꯕꯪ ꯁꯦꯝꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯅꯥꯃꯍꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯃꯥꯁꯦ ꯃꯁꯛ ꯈꯪꯅꯅꯕ ꯂꯥꯛꯄꯁꯤꯗ ꯌꯨꯝꯕꯥꯂꯣꯟꯒ ꯂꯣꯟꯅꯅ ꯂꯥꯛꯏ ꯍꯧꯖꯤꯛꯇꯤ ꯈꯨꯌꯨꯝꯂꯥꯏ ꯃꯌꯥꯝꯁꯨ ꯁꯤꯟꯊꯥ ꯄꯥꯡꯅꯅꯕ ꯂꯩꯈ꯭ꯔꯦ ꯂꯩꯊꯧ ꯁꯅꯥꯃꯍꯤ ꯃꯥꯁꯨ ꯂꯩꯃꯔꯦꯟꯅ ꯁꯥꯕ ꯆꯐꯨꯗꯨꯒꯤ ꯂꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯨꯝꯅꯤꯗ ꯁꯨꯕ ꯅꯋꯥ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯁꯅꯥ ꯑꯍꯤꯡꯕꯒꯤ ꯃꯆꯨ ꯃꯥꯅ ꯁꯥꯌꯣꯡ ꯇꯧꯏ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯅ ꯂꯧꯈꯠꯂꯦ ꯄꯂꯦꯝ ꯃꯃꯥ ꯁꯤꯗꯕꯤ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯗ ꯁꯤꯟꯅꯔꯦ ꯄꯂꯦꯝ ꯃꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯁꯤꯟꯊꯥ ꯌꯥꯝꯕꯅꯤꯅ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞꯇꯨꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯁꯕꯣ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯄꯤꯊ꯭ꯔꯥꯏ ꯈꯣꯡꯗ꯭ꯔꯥꯏꯕꯤ ꯍꯥꯏꯗꯅ ꯑꯃ ꯁꯥꯌꯣꯜ ꯑꯃ ꯄꯨꯊꯣꯛꯑꯦ ꯈꯣꯡꯂꯥꯡ ꯃꯌꯣꯛꯅꯍꯜꯂꯦ ꯁꯤꯕꯨꯅꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯅ ꯏꯄꯥꯟ ꯊꯥꯕ ꯐꯥꯎꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯕꯁꯨ ꯈꯪꯍꯧꯗꯅ ꯅꯣꯛꯂꯛꯄ ꯈꯪꯍꯧꯗꯅ ꯀꯞꯂꯛꯄꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯤꯊ꯭ꯔꯥꯏ ꯈꯣꯡꯗ꯭ꯔꯥꯏꯕꯤ ꯄꯂꯦꯝ ꯏꯃꯥꯅ ꯂꯛꯅꯗꯨꯅ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕꯅꯤ ꯁꯤ ꯌꯨꯝꯕꯥꯂꯣꯟ ꯃꯄꯨꯅ ꯊꯝꯃꯤ ꯑꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯑꯍꯤꯡꯕꯒꯤ ꯃꯆꯨ ꯃꯥꯅ ꯁꯥꯌꯣꯟ ꯇꯧꯗꯅ ꯂꯥꯛꯑꯦ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯅ ꯂꯧꯈꯠꯂꯦ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯄꯤꯊ꯭ꯔꯥꯏ ꯈꯣꯡꯗ꯭ꯔꯥꯏꯕꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯈꯣꯡꯂꯥꯡ ꯃꯌꯣꯛꯅꯗꯅ ꯇꯥꯏꯕꯪ ꯑꯣꯏꯅꯕ ꯁꯦꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯅ ꯁꯅꯥ ꯑꯍꯤꯡꯕꯒꯤ ꯃꯆꯨ ꯃꯥꯅ ꯁꯥꯌꯣꯟ ꯇꯧꯔꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯦ ꯁꯅꯥꯃꯍꯤ ꯍꯥꯏꯅ ꯊꯣꯛꯑꯦ ꯁꯅꯥꯃꯍꯤ ꯍꯥꯏꯗꯅ ꯂꯥꯛꯆꯕꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯡꯉꯤ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯕꯗꯃꯛ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯈꯖꯤꯛ ꯂꯧꯈꯠꯆꯔꯒ ꯁꯨꯝ ꯈꯟꯅ ꯅꯩꯅꯕꯗ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯁꯅꯥꯃꯍꯤ ꯆꯥꯎꯔꯦ ꯁꯦꯔꯦꯞ ꯀꯥꯡꯗꯣꯡ ꯊꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯥꯎ ꯅꯤꯄꯥ ꯀꯣꯟꯖꯤꯟ ꯇꯨꯞꯊꯕ ꯑꯃ ꯂꯥꯛꯀꯅꯤ ꯄꯥꯈꯪꯕ ꯍꯥꯏꯅ ꯂꯥꯛꯀꯗꯣꯏꯁꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕꯅꯤ나 ꯃꯗꯨꯒꯤ ꯃꯁꯥꯁꯤ ꯂꯝꯕꯤꯁꯤꯃ ꯊꯝꯖꯔꯝꯒꯦ ꯑꯗꯨꯅ ꯁꯅꯥꯃꯍꯤ ꯍꯥꯏꯕꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯁꯤꯗꯒꯤ ꯂꯥꯛꯏ ꯑꯗꯨꯏꯗꯤ ꯃꯥꯅ ꯂꯥꯛꯏꯕꯁꯤꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯥꯌꯣꯟ ꯇꯧꯔꯨꯔꯤꯕ ꯆꯐꯨꯁꯤ ꯍꯨꯟꯗꯣꯛꯄꯁꯨ ꯌꯥꯗꯦ ꯊꯨꯒꯥꯏꯕꯁꯨ ꯌꯥꯗꯦ ꯃꯄꯨ ꯑꯩꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯥꯏꯕꯪ ꯍꯥꯏꯕ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯑꯩꯁꯦ ꯀꯥꯎꯗꯅꯕꯒꯤꯗꯃꯛ ꯊꯅꯝꯂꯒꯦ ꯍꯥꯏꯗꯅ ꯆꯐꯨꯁꯤ ꯂꯩꯃꯔꯦꯟ ꯁꯤꯗꯕꯩꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯁꯤ ꯑꯃ ꯍꯣꯡꯍꯜꯂꯒ ꯃꯥꯅ ꯁꯥꯟꯅꯔꯤꯕꯅꯤꯅ ꯃꯥꯂꯦꯝ ꯂꯩꯔꯣꯜꯗ ꯆꯠꯂꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ ꯄꯥꯝꯕꯤꯗꯨ ꯆꯐꯨꯗꯨꯗꯒꯤ ꯍꯧꯔꯛꯄ ꯄꯥꯝꯕꯤꯅꯤ ꯍꯥꯏꯗꯅ matam aduda puyagi yupam oiraga fu pambi hai mana pai mahaina taibam miyoi ba haidana mana sarakaduri ba taibam miyoi ba sigi khusaga pangkhak oi haibagi taujing khufang nai ba hai hajiksu
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯐꯣꯏ ꯂꯐꯣꯏꯅ ꯆꯟꯈꯤꯕꯗꯨꯒ ꯇꯧꯖꯤꯟ ꯈꯨꯐꯝ ꯅꯥꯏꯕ ꯃꯅꯥꯗꯨꯅ ꯄꯥꯛꯄ ꯆꯝꯂꯧ ꯂꯥ ꯈꯨꯌꯨꯝꯂꯥꯏ ꯃꯌꯥꯝꯗ ꯃꯥꯅ ꯍꯥꯏ ꯃꯄꯨꯅ ꯑꯩꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯁꯅꯥꯃꯍꯤ ꯑꯩꯕꯨ ꯀꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯁꯤꯟꯊꯥꯁꯤꯃ ꯊꯝꯃꯝꯃꯒꯦ ꯀꯔꯤ ꯍꯥꯏꯅ ꯃꯄꯨ ꯑꯩꯅ ꯏꯁꯥꯌꯣꯟ ꯇꯧꯔꯤꯕ ꯆꯐꯨꯗꯒꯤ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯃꯅꯥ ꯑꯄꯥꯛꯄꯁꯦ ꯆꯝꯂꯧ ꯂꯥꯁꯦ 시나 마카행 타드라바 따이방아이바 따이방싱도나 하잉 구윰라이 나포이 나팜다네 하이랑 아마당 깔락바 라이랑 아마당 텔락바 마당다 아이 샤요노 오이바 푸 밤비에 시디기 라이바 마나 아빠쿠시나 마카행 타드라바 구윰라이 코이 네네 싸바야디 라이랑 신베야디 하이 이발로 hajiksu halaman sing mai bin singa hai sa sa imokcha na koina lai por siming do la na makha thadra di ya di hai la ka dai de lai kai gi no makha thadra di ya di hari se yumba lo than mi lai ho sana mi ma mana ma sayun to budane lo mi ha sing mai bin sing na koina lai por simado la na makha thadra de ni la na makha thadra di ya di pu learning thona matam punamakta sembiba mapubu kaudana learning thong mabu ningjaraga taibang masama na punamak yai phabu uinabagi damakta thabirani turi gi laimoi digi hena bublawa gi balo aduna ningasi thayem tan katpada layem tang thenma matamda lan makha he tha sina learning thong mana lakpagi lambi da thambiramba adumlaba yumba lon adam learning thau sana mahi haji kadai digi la kono khange aduga mana